Manipur CHAP MANABA law THAMDUNA YELHOUMEE SHING CHANNA CHINANA LEIBA NGAMNABA MLR amadi LRX Shemdokpa Matam Youre HAINA Maheshwar Thounaojam na PHONGDOKKHRE Lamlai Development Committee amadi Maitai Peace Committee ani na sinduna pangthokhiba nongma panba mifamda wafam asi mahangna phongdokhibani Lamlai Purai Romba Sanglenda pangthokhiba miyamgi oiba mifam aduda Maheshwar Thounaojam na hai me ahum dagi thorakliba lana sida Maitai lande haiba mipum tingna khanghanaba India ki tongan ba mafam singda mahak masana campaign kya chathaduna lakli changsilakliba khongthang khudingmak maitai amoina maitai na thengnariba awaba sing yengba ngamlaktabadagi changsilakhibani khongthang asi political party ama oina natraga political gi oiba maram amagi damak changsinba natte housing manipur da tangdu leita ba hanjilakle hairabasu more torbung churachanpur na chingba mafam singdadi lanjendarakhiba sing mayumda hanba ngamdana relief camp singda adumak leiri masida miyamna su ama toina leminaduna manipur dagi chin kuki narco terrorist sing tanthokpada punna saruk yamina se haina mahangna makha thakhi Isaki iram da isaki mani mak da tu dekhe man mole gujin ko chang man da yakari isaki iram ni chotang gujin mo yo ko pun ni na to ka ko mo sin na to singa mo kai yo ko ni isaki iram da chang man da tu kai no dai di sore isaki ku yes ko ya ni when LEIBA and LRA ka haise LEIBA and LRA ka haise kya na CHINANA ko ka ni 1960 1960 का उसी कभी में 1960 को उसका में और यार ये 1960 को आई ये अदर के लिए सुन सुरे का सुन ये ना तो पासों अम्मा को भी का फोटो ना का भाई से तुम भी ये भी अपने जाए हैं चुनी को अदमा जी को ना दो अदमा आप सब कुछ जगह one voice one slogan कोई लगा कोई चीज़ की ना बोलते हैं सोच लीगल इमिग्रेट और पाने चाहिए यहाँ से मर्द फोन आप उधर की